नुमित निनी चुपना पोपी पाम्बिसिंग यान्थखरे था असगी मंगादगी हौरदुना ngarang phawbada security forcing NCB amasung umang loisanggi parsne sengna Kangpokpi district ki makui asang laloi wakot phai saljang amasung akoibagi singmai singda ekar homputare rom chawba mafam da tharamba popi pambising yanthatpaga loinana loisang kuntraga nipan harbek nipuga mari round up herbicide nipuga humdoi thumbora kunga taruk amasung spray pump pipe na singba polam singsu mai thadok tuna mangan khre haide ahal ama mangkhre ngarang numidang waram sahi humphumanga surabi nupi ama mayumdagi thokibadagi ngasi phawba hanjalaktre haide nupi adugi maming en lukamani sahi humphumanga mapurebagi maming en manihar kawi kaksing wairi senapati lekai phura parengdagi ne haide ahal asingarang numidang waram yumdagi thokibadagi ngasi phawba hanjalaktre wakhalgi leina su leirabi nupi asibu thengna birakadi manak nakpo police station natraga mobile number 9630956813 da paw pibiu haide Kongba sanam laikai dagi kongpal nauroibam laikai phawbada launamban mafam kiyada namthakibadagi khudong thiningai oire haide Manipur gi yamna maru oiba turel singi manungda ama oiriba kongba turel gi nokpok thangba torban gi sarukta kongba sanam laikai dagi hauraga kongba nauroibam laikai thongkhong phawbugi manungda yamna khudong thiningai oina fit chama gi mathakta sangba mafam yauna mafam tareta turel gi launamban namthakibadagi yamna khudong thiningai oiba phibamda leire haide ningsingba yabadi haukiba sahi ama ani asigi manungda Manipur gi chingi mafam singda park sana umang kok thoraktuna poppy plantation torokpadagi lamdam asida nungju nungsa amadi ainga sagi phibam da sauna hongma laktuna mamang sahi 2024 amadi satliba sahi 2025 asigi manungda Manipur da amukta oikidriba maongda ising sau thoktuna tampaki mafam kya park sana ising thumjinduna mioi lak kya gi yung kai ama ata thogan bata natana mahai marong park tak nana ama ata thogan khibagi thaudok sing laikhai Imphal ki maroi ba turel sing nong khajik tarak paga ising phanava u haudrabanina singdagi khudakta ising sentharaktuna turel gi imai ka hena wangduna tampakta ising isau thokle Manipur gi maroi ba turel sing manungda ama oiriba kongba turel gi launambal sing su yamna khudong thininga oiba thakta leiba mafam sing yaure hirabasing matangda hakthengna jatuna yengsilba matamda kongba bazar dagi awanglomda khara chatlaga kongba sanam laikai thongkhongdagi hauraga kongpal nauroibam laikai phawbagi manungda Kongba turel gi nopok thangba launamal gi sarukta mafam tare lomda fit chama gi mathakta sangba mafam se yauna namthaduna leiba thengnaraki haide namthabagi saru ase lambi gi tangkhai hena namthaba mafam kya su yauri masin lambi sathoka sinda khudong sadaba thohan bata natana lambi namthaba mapada leiriba yum sing khudong thiba tholakadra haina yumbu sing nami painare haide lamdam Adom da leiriba khunja singna phongdorakpada haukiba sahi khara sida nong khara tabaga iril turel pathorakpadagi ising amuk thumjilakpa kongba turel pathorakpadagi ising amuk thum ising isau gi thaudok toina thokle marak sida kongba turel gi launambal sing phitchama gi mathakta sangba mafam yauna lambi paringa sida mafam tare lomda pak sana launaba namthaba sida turel sida ising khara chawrakpaga ising kairaktuna miyamda achauba awaba ama piragani masigi wakhalda maikai asongi miyam pakhataba ngamde haina phongdorokpaga loinana mari lenaba MLA mari lenaba department amadi lengakna turel launaban paring asi survey tawbiduna matam leirigai nongju tha langtrnge matamda launaba khagat pibagi thabak paikhanani haina lamdam adungi miyamna lengaki pungning singsilakle Sangai Festival da saruk yakhiba sumang lila amasung cultural program gi miyosingda kihen khanghanba sing fana na bahonari haina police na phongdorakhrei Police control room ngarang numidang thorokpa zerol amada state asida extortion amasung criminal activities sing da senaba sing phanaba intelligence da based over combing cordon amasung search operation sing sa thakigani haina phongdorok pagalona na handak ta losin khiba sangai festival 2025 da sumang lila utkiba amasung atopa cultural program sing da saruk yakhiba sing da kihan khanghanmada chenaba sing su phana na bahona khigani haide waphamasi phongdorok paga zerol asina hai ngarang 5 PS ki jurisdiction manung Zaliba Tharoijam Awang Laikai gi Intervillage Road tagi khusukhulai sing recover tawre hairi khusukhulai sing adudi single barrel nongmai ani magazine amaga konaba pistol manga air pistol ama magazine tarama thoi bore 12 barrel gi cartridge manga
AK rifles ki maru nifu manga hand grenade ahom detonator taru camouflage tupi manga amasung camouflage helmet amani haide amarom the security force na ngarang khara som awang lekai dagi longjam mosa allies rasahin nifu mathoi koba KYKL gi kadar ama mayum dagi fare loinana koireng na lusingba unilab ki sajiro mayai lekai dagi yumkhaibam brojen sahi yangkhai koba kadar amasu kadangban mayai lekai dagi fare mongonagi mobile headset ani Aadhaar card ama Airtel ki air fiber ama recover tawre haide amarom ngarang security force na KCP nongdren khombagi thanga karang maning lekai dagi haubijam ning tamba sahi kunthra mathoi koba kadar amasu ningthau khong mathak lekai dagi mobile phone ama amasu ID card amaga konan fare haide India ki president ki Manipur khongchat athingba thamduna December 13 ge ahingpung amadagi mahakna 100 fawba total shutdown thamle hana korkomna phongdorakhre Manipur Assembly thaba 4-wheeler gari ama ngaseyuk kiamgai haizen phamlambi da accident thokpadagi gari asibu thorokliba driver du laikanabak namdana laikhidra haide Maitei gi mayokta leba Kuki MLA singdi lingjel manai Manipur kaibi yaroi haba Maitei MLA singdi tinaba yadribasi karigino angakpa phawi haina asanka sana phongdokhre UK LF की कमांडर इन चिफ फारे गेंग खुदपु लिंखलगा मी फादुना रेंसम तालम लहदे चलिबा थासिगी मंगादा चुरचानपुर डिस्ट्रिक्ट पुलिस सथकिबा अखनबा ऑपरेशन अमदा भारत लेंगाका सस्पेंशन ऑफ ऑपरेशन तौनरिबा कुकी खुलाई पाइबा लुप यूनाइटेड कुकी लिबरेशन फ्रंट UKLF की कमांडर इन चिफ खुलाई कोनन फाखरे फारबा UKLF की कमांडर इन चिफ अदुगी ममिंग साइखोंगम बाइते एलाइस ngамsa बाइते सही यांखै अपोपा थांगलाई बाइते कवे सांडल डिस्ट्रिक्ट की मनुंग सन्ना लेबा सुगुनु ट्राइबल एरिया दगिने हौजे हौजुना चुरचानपुर की B5 दा लेबनि हाइदि प्रेस ना फंगबा पावगी मतुंगिना पुलिस ना फारबा UKLF की कमांडर इन चिफ अदुदगे फॉरेन मेड ओरिजिनल MP4 हाइना खंगनाबा अफाबा मखलगी एसोल राइफल अमा फंखे मैगजीन ग कोनरबा 5.56 mm की कापा यादबा मरु कुनसु यावदि हाइदि पावसिन मखा ताना हाइ फारबा UKLF की कमांडर चिफ अदुना मसागी सेंदान लंबी की दमकता गेन खुदपु अनि अमसु लिंखलम ले हाइरबा गेन खुदपु अनि अदुदि CKLA अमदि UPLF हाइना कवी हाइदि पुलिस न मखा ताना चथरप इंट्रोगेशन दा महाना फोंगदो ए हाइबदि महाना आर्मी की कमांडर इन चिफ ओइबा UKLF की मिंगदा नतबा तोंगानबा गेन खुदपु अमा लिंखलगा मिसम मियामदगी सेल खाइबदा नतना मी किडनैप तौबा अमदि रेंसम तानबगी थबक चथै असिगुम्बा गेन खुदपु असि कनानो हाइना मिसम मियाम अमदि चुरचानपुर डिस्ट्रिक्ट पुलिस ना मतम कुइनदगी थिजिंदुना लाकपदा हाइबा गेन खुदपु अनि असिगी लीडर दि UKLF की कमांडर इन चिफ ngamsa paite ni haina khanglakpadagi akhanaba operation ama tawraba matungda mahaku phabani haire panba yabadi bharat lenga ka ahanbo ina suspension of operation tawnabada UKLF haiba kuki gi khulai paiba group asisu UPF ki makhada yawkhibane state asida thogleba irang asiga mari lenana Manipur lenga ki cabinet miyamna lawkhiba warap ki matungina haiba kuki khulai paiba UKLF amadi ZRA haiba se terrorist organization ni haina laothoko laikhre loinana Bharat lenga Manipur lenga amadi kuki khulai paiba singa tawnariba suspension of operation gi agreement gi Manipur lenga no withdraw tawre haina laothopasu laikhrabane haukiba 2023 gi May 3 dagi tholakhiba irang aduna lenga ka su tawnariba kuki organization sing phongna senare haba khambudagi Manipur lenga na su agreement dagi withdraw tawkhrabasu Bharat lenga amadi kuki khulai paiba kangbu singa amuhana su agreement sign tawnabada UKLF haiba organization asisu UPF की umbrella makhada yawkibani UPF की umbrella makhada su sign tawnabada yawriba organization sing adudi Kuki National Front Original Core Group Zomi Revolutionary Army Zomi Revolutionary Organization Kuki Revolutionary Army United Zomi Defense Force United Kuki Revolutionary Front Kuki Revolutionary Front Zomi Defense Force hariba sing asine KNO की umbrella makhada yawriba Kuki khulai paiba group sing di Kuki National Army Kuki National Front Military Council Kuki National Front Zongam United Socialist Revolutionary Army Mar National Army United Comrade Revolutionary Army United Nationalist Liberation Front Jo Defense Force Kuki Liberation Army Bokan Reunification Army amadi Kuki Liberation Army all haribusing asine hari
Indigogi CEO Peter Alvarez mafam lauthokhpagi phibamda leire hari haukiba numit taret ni asida Indigo Airlines na passenger singda matam chana flight piba ngamdaba amadi khanghaudana flight cancel tawrakpadagi miyamna awaba kya thengnarakpadagi Ministry of Civil Aviation na miyeng sanglakpa haukhre hazaba yaba pawgi source amana hai Ministry of Civil Aviation na hojik leidiba Indigogi phibam asida CEO oiriba Peter Alvarez bu mafam lauthokhpaga loinana yamlaba senpham sing fine oina thihalakpa yabagi phibamda Loinana Indigo Airlines asigi mathau ningthina pangthoknaba ministry na yengsinba haukhre pausina makhata na hai Indigo Airlines na passenger singda piriba awaba sing asida miyeng sanglaktuna CEO Peter Alvarez bu lokthokpa tarabadi Ministry of Aviation gi puwari da ahanba oigadawri haujuki oina airlines asina mathau pangthokpa ngamdabadagi passenger singda awaba pibagi dama achauba senpham fine oina thihanbagi loinana passenger singgi ticket singsu refund tawba haure hari thaudo asibu yengsenaba ministry na Special Passenger Support and Refund Cell semkhre cell asina mathau ningthina pangthoklabadi India da laidiba airlines sing masagi mathau ningthina pangthokhanbada achauba mateng oiragani haina pana de hari Indigo Airlines na flight cancel tawduna passenger singda atopa matam piba ngamdabadagi noma khakta du flight listing ama cancel tawkibadu laibak sinba thungna miyamda awaba mayokna hankiba laikhre laingaki maikaidagi su airlines asina tawdiba thabak sing asi anoba chana kanglon gi matung ina yafam thokte passenger singbu hundoktuna thamba yaroi Indigo Airlines da India gi domestic flight ki saruk ahum thokpa ki manungda ani di puri bane airlines asina mathau ningthina pangthoktaba matamda miyamda yamna sauna awaba piri haina phongdokhiba laikhre nakalamromda Indigo Airlines ki CEO Peter Alvarez da thadrokpa video footage amada passenger singna thengnakiba awaba sing adu thamoisona nungaitaba phongdokpaga loinana lairiba problem adu loisenaba numit kharani asida honakhiba thabak sing adu mapung phaba ngamdre adubu airlines asi mathau ningthina pangthokpa ngamnaba kanna honare thasigi taradagi tarama phawgi manungda sungsoi soidara normal flight paiba ngamlagani haina phongdorakle Doctor amadi patient singi marakta thajanaba walakpana nungai naraktabani haina Dr. Lenina phongdokhre Thajanaba amadi ikai khumnaba manglakpadagi healthcare provider sing amadi patient singi marakta thohaningdaba thodok sing thokpani haina psychiatrist Dr. R.K. Lenina Kokomi amadi Indian Medical Association IMA Manipur State Branch sinduna pangthokiba Better Healthcare Services Alliance and Opportunities haibasida nomagi oiba public convention da phongdokhre Hotel Imphal gi Sangai Hall da pangthokiba thoramadu da Dr. R.K. Lenina makhata na haikibada Miyam amadi tongan section kayadagi asigumba khana nainaba si pangthoknaba wafam hairakpa laibana amadi kasin kuya yoba ngamloidaba kya laibana ngasina ahobo oina convention asi makhatana pangthokhigani haina su phongdokhe haukiba tha khara asida hospital singda thohaningdaba thodok sing thokiba laikhre masigi matangda tongan ba barrier kaya amasu laire asigumba khudong sadaba sing asi thoktanaba patient gi maikaidagi amadi healthcare provider singi maikai animaktagi honaminaduna asoiba amadi afaba sing tathok tasin taunaraga satminaragadi mangkhraba thajanaba amadi ikai khumnaba du amu hingarhanduna hena phaba analayang gi khudong saba sing porak pangamgani khana nainaba singda su miyamna khana haningba amadi hainingba sing su suggestion oina piraklagadi lamdam asida hena afaba healthcare gi masak ama lehanba ngamgani haina su mahana makhata na phongdokhe thoram aduga mari lenana kokomi gi convener khuraijam athobana phongdokhibada Manipur tha khargi mamangda thajadana thokiba thohaningdaba thodokse na oihalakliba thajana ba lairiba gyan tanadaba sing adu karamna kauhangani arapa made anakpa government hospital amasu private hospital da asiguma thodok sing asi thorakpa matamda karamna thengnagani hapsi status da lairiba healthcare facility asi karamba phipam da lairi kadai da sokse le amasu policy kadai da asoiba lairi habasi ningthina nainaduna awat pa lairiba sing me khanaba honabagi ahanba khongthang ne expert panel sing dagi thamlakpa Mijing aduga legal gi oiba maikaidagi punna khanaraga solution puthoknaba makhatana asigaba convention sing chathaduna warep lawgani hana sumahana makhatana phongdokhe Hornbill Festival da mirang porcupine seabed cat singba Jinjaki list na UK dagi lakpa tourist sing pungak ngakhan khrayri thasigi amadagi hauduna Nagaland da pangthokleba Hornbill Festival asida indigenous soiba tongan muchana thangnaba polam kaya sem saduna malengi mafam kaya dagi lakpa miyam da awang nopokki maroina Naga community singki oiba top Jinjaki masat adu uhalliba sida ngarang festival asi puthoktuna yonba mirang porcupine silkworm seabed cat na singba Jinjaki ana UK dagi lakpa tourist sing
pungak ngahankre hari tourist amana social media da share tawrakiba video ama viral chalakpadagi awang nongpokki miyamna social media platform singda awang nongpokki oiba top chinjak sing asi atopa lebaktagi lakpa miyosingna hangoi tukuchaba amadi noknabagi mahutta top makhal amani haiduna thagatpa phongdoraklibasi takpudi India si UP New Delhi Maharashtra na singba mafamsingda khaktamak phangba mainstream oiba chinjak tana malemda masak takpa haibadu oidre haina phongdoknarakhe video aduda UK gi tourist aduna Hornbill Festival ge saruk ama oina phamba stall amagi chinjak ki lista common oina phangba chinjak sing khakta natana mirang porcupine na singba sing yauramba aduda ngakpa phongdokladuna mahak tangningbagi apama phongdokpa ukhe chinjak ki list aduda seabed cat haina yaurokpa matamda tourist aduna madu hodong makhal amani haina khanduna awang nopokki community singna yumda yokpa hodong chabra habagi wahang singnabaga loinana halakhibada social media da miyamna seabed cat habsi yumda yokpa hodong makhal nate masidi lamlakta phangba wild species amani haina sengdorakhe nakala maromda miyoi kharana seabed cat amadi porcupine habasi endangered oiraba sa makhal singni masibo Hornbill Festival gi stall sinda chinjak makhal ama oina adumak yauribasina takpadi makhoiba makhata na miyoi bana sadaduna hatpiri takpani haina pukning nungnangba phongdoknarakhe hairi Hornbill Festival asi thasigi tarada loisengadabani hairi Sudan gi RSF na sathakiba drone attack ta anga kuntrahondo yauna miyo yankai hat krari Sudan gi paramilitary rapid smart forces RSF na South Central Sudan da sathakiba drone gi attack ta kindergarten amasung hospital amada laikhiba anga kuntrahondo yauna miyo yankai hat krari thaudo du thasigi mari da thokibani aduga mafam adudagi official singna Elon Musk ke Starlink connection sizinaduna thagalakhibani hari ahan ba strike aduna pikliba angang singna mahi tampham oriba KG school amada tasenki ani subaduna hospital da tasenkhibani aduga ahum suba attack aduna angang sing adubu hannana ba honari gaida amuk tasilakibani haina phongdorakle